Ngashi Maigi Kumhai Diwali Numit Asiga Mari Leinana Manipurgi Governor Lakshman Prasad Acharya Yauna Luchingba Kayana Miyamda Yaipha Paojel Prakli Governor na Nushiba Amasung Apunbagi Wakalonda Diwali Kumhai Pangthok Minagadabani Haina Thamlakli Aikoina Lebak Asibu Hena Chakot Hanabagi Damak Punna Thaudang Luminagadabani Hairakli Amaromda Speaker Satyabratana Diwali gi Yaipha Paojel Piraduna Amambabu Anganbana, Aranbabu Achumbana, Amasung Fatababu Afavana, Joy Tawangami, Haibadu, Nahonana, Nixing Halani, Haina, Miyamda Paojel Pirakli. Education Minister T.H. Basantana, Kumhai Asina Lakpada, Nungshiba, Thazanaba, Amasung, Taujal Haibagi Wakalon, Pak Sanna Sandokpa Oirisanu, Amasung, Diwali Kumhai Asina, Nungaiba, Chakotpa, Amasung, Santi Leiba, Manipur, Amapurakpa Oirisanu, Haina, Miyamda, Yaipha Paojel Pirakli.